ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯤꯡꯒꯣꯜ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯕꯥꯃꯣꯟ ꯏꯃꯨꯡ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯕꯥꯃꯣꯟꯒꯤ ꯏꯃꯨꯡ ꯍꯥꯏꯕꯁꯤꯗꯤ ꯈꯨꯜ ꯑꯗꯨꯒꯤ, ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯗꯨꯅ ꯏꯁꯣꯔ ꯄꯨꯖꯥ ꯇꯧꯔꯒ ꯂꯩꯕ ꯍꯧꯅꯩ꯫ ꯃꯈꯣꯏꯅ ꯂꯩꯅꯕ ꯂꯝꯁꯨ ꯂꯩꯀꯥꯏ ꯑꯗꯨꯅ ꯄꯤꯒꯅꯤ, ꯑꯗꯨꯒ ꯌꯨꯝꯁꯨ ꯂꯩꯀꯥꯏ ꯑꯗꯨꯅ ꯁꯥꯕꯤꯒꯅꯤ꯫ ꯕꯥꯃꯣꯟ ꯏꯃꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯃꯒ ꯃꯆꯥ 3ꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯒꯣꯄꯥꯜ ꯍꯥꯏꯅ ꯀꯧꯏ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯀꯨꯃꯥꯔꯤ ꯀꯧꯏ, ꯑꯗꯨꯒ ꯃꯆꯥ 3ꯗꯨꯒꯤ ꯃꯤꯡꯅ ꯊꯧꯅ, ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯂꯥꯏꯖ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯒꯣꯄꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯀꯨꯃꯥꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯒꯣꯄꯥꯜꯅ, "ꯅꯨꯄꯤ, ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏꯁꯦ? ꯂꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯔ ꯆꯠꯄꯁꯤꯗ ꯏꯆꯥ 3ꯒ ꯅꯪꯒ ꯊꯥꯛꯄꯗ ꯋꯥꯅ ꯊꯣꯛꯂꯦꯅꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯀꯥꯏꯒꯤ ꯄꯣꯠꯌꯦꯡ ꯆꯩ, ꯗꯦꯕ ꯀꯔꯃ, ꯃꯔꯨꯞ ꯅꯨꯡꯂꯨꯞ ꯃꯌꯥꯝ ꯑꯁꯤꯁꯨ ꯌꯥꯎꯔꯤꯅꯤꯗꯣ." ꯀꯨꯃꯥꯔꯤꯅ, "ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ ꯑꯩꯒ꯭ꯌꯥ, ꯑꯩꯈꯣꯏꯗꯤ ꯂꯩꯀꯥꯏꯒꯤ ꯕꯥꯃꯣꯅꯤ ꯍꯥꯏꯗꯨꯅ ꯑꯇꯩ ꯁꯤꯟꯐꯝ ꯑꯃꯠꯇꯁꯨ ꯍꯩꯍꯧꯗ꯭ꯔꯤ꯫ ꯂꯥꯏꯒꯤ ꯄ꯭ꯔꯁꯥꯗꯤ ꯈꯔ ꯈꯔ ꯀꯜꯂꯛꯄ ꯑꯁꯤꯅꯁꯨ ꯏꯃꯨꯡ ꯄꯨꯕ ꯉꯝꯕ ꯅꯠꯇꯦ꯫ ꯆꯥꯗ ꯊꯛꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯦꯟꯗꯅꯕ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯑꯁꯨꯝ ꯄꯨꯁꯤꯜꯂꯨꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯃꯔꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ." "ꯃꯗꯨꯁꯨ ꯆꯨꯝꯃꯤ, ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯁꯦꯟꯗꯣꯏ ꯊꯧꯕ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯅ ꯆꯥꯛꯀ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯤꯉꯣꯟꯗ ꯀꯟꯅ ꯉꯥꯡꯂꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯔꯜ ꯂꯧꯔꯨꯕ ꯍꯥꯏꯕꯗꯨ ꯀꯧꯔꯕꯅꯤ나 ꯑꯩꯈꯣꯏꯅ ꯐꯅ ꯆꯨꯝꯃꯁꯨ ꯑꯔꯥꯟꯕ ꯍꯦꯛꯇ ꯇꯥꯗꯧꯔꯤꯅꯤ." "ꯐꯔꯦꯅꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯕꯅꯣ?" "ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯑꯩꯒ꯭ꯌꯥ, ꯅꯆꯥꯅꯨꯄꯥꯁꯤ ꯄꯥꯈꯪ ꯐꯥꯔꯕꯅꯤ꯫ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯌꯦꯡꯁꯤꯟꯕꯗꯤ ꯐꯩ꯫ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯃꯃꯥꯟꯅꯕ ꯌꯨꯔꯥꯏ ꯆꯨꯕ ꯈꯔꯒ ꯄꯨꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯒꯤꯁꯨ ꯐꯤ ꯁꯥꯕ ꯇꯝꯅꯕ ꯌꯣꯡꯈꯝ ꯑꯃꯠꯇ ꯂꯩꯕꯤꯒꯦ ꯈꯟꯕꯅꯤ, ꯉꯝꯗꯦ." "ꯍꯥꯏꯒꯨꯝꯃꯗꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯊꯧꯅꯥꯁꯦ ꯊꯕꯛ ꯀꯔꯤ ꯈꯔ ꯌꯦꯡꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯄꯥꯡꯂꯛꯄ ꯌꯥꯔꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯕꯥꯃꯣꯟꯅꯤ, ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯍꯥꯏꯔꯛꯄ ꯉꯥꯏꯔꯕꯗꯤ ꯂꯥꯏꯔꯕ ꯇꯥꯕ꯫ ꯕꯥꯃꯣꯟꯅ ꯑꯇꯩ ꯁꯤꯟꯐꯝ ꯄꯥꯏꯍꯩꯗ ꯍꯥꯏꯕ ꯂꯩꯇꯦ꯫ ꯃꯤꯒꯤ ꯌꯨꯝ ꯁꯥꯕ ꯆꯠꯄ ꯌꯥꯏ, ꯑꯇꯩ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯃꯔꯦꯡ ꯃꯃꯥꯟꯅꯕꯁꯤꯡꯅ ꯆꯠꯂꯤꯕꯁꯦ ꯃꯥꯁꯨ ꯌꯥꯎꯁꯤꯟꯕ ꯌꯥꯏꯗꯅ." "ꯍꯣ, ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯆꯥꯅꯨꯄꯥꯗꯨꯗ ꯍꯥꯏꯕꯤꯌꯣ꯫ ꯇꯨ, ꯍꯥꯏꯅ ꯅꯆꯥꯅꯨꯄꯥ ꯌꯨ ꯊꯛꯄꯁꯦ ꯆꯪꯂꯛꯂꯤ." ꯊꯧꯅꯥ ꯃꯔꯣꯜ ꯐꯥꯏꯔꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯝꯃꯤ꯫ "ꯃꯥ, ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯂꯒꯦ?" ꯀꯨꯃꯥꯔꯤꯅ, "ꯀꯥꯏꯗꯒꯤ ꯆꯥꯛꯅꯣ? ꯆꯥꯛ ꯊꯣꯡꯅꯤꯡꯉꯥꯏ ꯆꯦꯡꯒ ꯂꯩꯇꯦ." "ꯑꯁ, ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝ ꯂꯥꯏꯔꯔꯕ ꯍꯥꯏꯁꯤꯕꯣ? ꯅꯣꯡꯃꯒꯤ ꯆꯦꯡ ꯐꯥꯎ ꯋꯥꯅꯤꯡꯉꯥꯏ ꯁꯦꯜ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯕ?" "ꯅꯊꯤꯕꯣꯡ ꯅꯌꯨꯗ ꯊꯛꯂꯒꯅꯦ ꯃꯇꯝ ꯃꯥꯡꯍꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯊꯕꯛ ꯁꯨꯕ ꯆꯠꯂꯣ, ꯁꯦꯜ ꯇꯥꯜꯂꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯅꯪꯅ ꯆꯥꯅꯤꯡꯕ ꯆꯥꯔꯅꯤ, ꯁꯦꯠꯅꯤꯡꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯐꯪꯂꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯁꯦꯜꯗꯨꯕꯨ ꯑꯇꯤꯌꯥꯗꯒꯤ ꯂꯥꯏꯅ ꯖꯣꯔꯣ ꯊꯥꯗꯔꯛꯄ꯭ꯔꯣ?" "ꯃꯥ, ꯑꯩꯈꯣꯏꯒꯤ ꯑꯄꯥꯕꯨꯡꯅ ꯂꯥꯏꯗ ꯅꯨꯡꯇꯤꯒꯤ ꯄꯨꯖꯥ ꯇꯧꯔꯤꯗꯣ ꯂꯥꯏꯅ ꯀꯩꯝꯇ ꯄꯤꯔꯛꯇ꯭ꯔꯣ? ꯂꯩꯀꯥꯏꯁꯤꯁꯨ ꯐꯠꯃꯟꯗꯦꯅꯦ, ꯃꯣꯏꯅ khara ꯂꯥꯏꯗ ꯀꯠꯄ ꯂꯥꯛꯂꯒ ꯑꯩꯈꯣꯏ ꯆꯥꯔꯤꯅꯤ ꯍꯥꯏꯁꯦ ꯃꯣꯏꯁꯨ ꯈꯪꯉꯕꯅꯦꯕ꯫ ꯁꯤꯗ ꯃꯣꯏꯅ ꯍꯟꯗꯛ ꯃꯔꯛ ꯌꯥꯝ ꯇꯣꯏꯅ ꯀꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ." ꯒꯣꯄꯥꯜꯅ, "ꯍꯣꯏ, ꯅꯪꯒꯤ ꯌꯨꯃꯥꯏ ꯆꯦꯟꯕ ꯅꯁꯛꯇꯣ ꯃꯤꯅ ꯀꯩꯝꯇ ꯀꯠꯅꯤꯡꯗ꯭ꯔꯦꯅꯦ꯫ ꯕꯥꯃꯣꯟ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯂꯥꯏ ꯅꯨꯡꯁꯤꯗ ꯍꯥꯏꯗꯣ ꯈꯪꯂꯕ꯭ꯔꯥ? ꯃꯣꯏꯅ ꯀꯠꯂꯝꯕ ꯄꯣꯠꯇꯣ ꯌꯨ ꯊꯛꯄ ꯅꯪꯒꯤ ꯆꯈꯥꯎꯗ ꯇꯥꯈꯤꯅꯤ ꯈꯟꯕꯗ ꯄꯥꯝꯃꯨꯔꯝꯃꯅꯤꯅꯦ ꯃꯤꯁꯨ." "ꯍꯦꯔꯩꯒꯦ ꯄꯥꯕꯨꯡ, ꯅꯥꯛꯄꯨ ꯆꯥꯗꯕ ꯋꯥ ꯉꯥꯛꯇ ꯍꯦꯛ ꯉꯥꯡꯂꯗꯅ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯅꯈꯣꯏ ꯅꯨꯡꯁꯤꯕꯗꯤ ꯌꯥꯏꯗꯅ꯫ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤ ꯃꯤꯁꯤꯡꯁꯦ ꯃꯤ ꯄꯤꯖꯅꯤꯡꯗꯕ, ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯤꯅꯦ꯫ ꯑꯣꯏ, ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ, ꯃꯤꯅ ꯇꯥꯔꯒ ꯅꯪ ꯐꯨꯕꯤꯕ ꯇꯥꯔꯤꯅꯦ꯫ ꯍꯦꯔꯥ, ꯃꯣꯏꯅ ꯎꯁꯤꯠꯇꯕ ꯌꯥꯕ ꯃꯤꯔꯣꯏꯕ, ꯍꯦꯟꯅ ꯑꯗꯨꯝ ꯂꯩꯀꯥꯏ ꯇꯥꯅꯕ ꯀꯟꯅ ꯂꯥꯎꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯃꯁꯥ ꯍꯥꯏꯔꯪ ꯃꯔꯣꯜ ꯐꯥꯏꯔꯤ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯊꯪꯅꯕ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯥꯅꯕ ꯍꯥꯏꯗꯨꯅ, "ꯑꯣ, ꯂꯩꯀꯥꯏꯒꯤ ꯃꯤꯕꯨ ꯐꯠꯇꯕ ꯐꯠꯇꯕꯤꯁꯤꯡ, ꯕꯥꯃꯣꯟꯒꯤ ꯂꯥꯏꯗ ꯑꯊꯦꯟ ꯄꯣꯛꯇꯤꯠ ꯀꯠꯅꯤꯡꯗꯅ ꯀꯥꯒꯤ ꯃꯇꯝꯗ ꯈꯦꯆ꯭ꯔꯤ ꯆꯥꯅꯤꯡꯕ ꯃꯌꯥꯝ, ꯅꯣꯏ ꯂꯩꯕꯗꯩꯅꯦ ꯂꯩꯀꯥꯏꯁꯤ ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯤꯁꯦ꯫ ꯅꯣꯏꯗ ꯂꯥꯏꯅ ꯋꯥꯔꯛꯄ ꯑꯣꯏꯔꯣꯍꯦ." ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯂꯩꯃꯥꯏꯗ ꯇꯨꯊꯈꯤꯔꯝꯃꯤ ꯊꯧꯅꯥ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯅꯨꯄꯥ ꯑꯍꯜ ꯑꯃꯈꯛꯅ
ꯃꯈꯣꯏꯒ ꯂꯣꯟꯅꯕ ꯁꯝꯕꯜ ꯑꯗꯣꯝꯗꯒꯤ ꯆꯩꯔꯛꯂꯝꯃꯤ꯫ ꯍꯩ ꯃꯤꯠꯁꯤꯕꯣꯡ ꯃꯤꯇꯝꯕꯥꯜ ꯕꯥꯃꯣꯟ ꯑꯃ ꯑꯣꯏꯔꯒ ꯌꯨꯔꯥꯏ ꯆꯨꯕ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯅꯤ ꯈꯪꯗꯕ ꯂꯩꯀꯥꯏꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝ ꯕꯥꯃꯣꯟ ꯃꯥꯟꯗꯣꯞ ꯃꯅꯨꯡꯗ ꯊꯝꯕꯗ ꯅꯪꯅ ꯍꯨꯔꯥꯟꯈꯤꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯂꯩꯀꯥꯏꯅ ꯅꯪ ꯅꯨꯡꯁꯤꯗ꯭ꯔꯤꯅꯦꯁꯦ ꯈꯪꯉꯨꯅꯦꯍꯦ ꯌꯨꯔꯥꯏ ꯆꯨꯕ ꯑꯗꯨꯒ ꯒꯣꯄꯥꯜ ꯀꯨꯃꯥꯔꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯅꯆꯥꯁꯤ ꯋꯥꯔꯛꯎ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯄꯣꯠꯆꯩ ꯃꯥꯟꯗꯣꯞ ꯃꯅꯨꯡꯗ ꯊꯝꯕꯗ ꯍꯨꯔꯥꯜꯂꯗꯤ ꯃꯤ ꯑꯃꯠꯇꯅ ꯂꯥꯏꯗ ꯍꯩꯔꯨꯛꯇꯤ ꯂꯥꯏꯔꯗꯅ ꯂꯩ ꯃꯅꯥ ꯑꯃꯐꯥꯎ ꯀꯠꯅꯤꯡꯉꯔꯣꯏꯅꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯍꯜ ꯑꯗꯨ ꯆꯪꯈ꯭ꯔꯦ ꯃꯌꯨꯝꯂꯣꯝꯗ꯫ ꯀꯨꯃꯥꯔꯤꯅ ꯃꯆꯥꯅꯨꯄꯥ ꯊꯧꯅꯥꯕꯨ ꯆꯤꯡꯈꯠꯇꯨꯅ ꯐꯨꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯜꯁꯤꯒꯤ ꯍꯥꯛꯇꯛꯇꯅꯤꯉꯦ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯕꯅꯦ ꯑꯩꯈꯣꯏ ꯅꯪꯅ ꯁꯤꯖꯈ꯭ꯔꯣꯅꯦꯍꯦ ꯅꯪꯅ ꯁꯤꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯕꯨ ꯐꯨꯗꯨꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈꯤꯕꯗꯨ ꯎꯕꯗ ꯒꯣꯄꯥꯜ ꯃꯊꯥ ꯁꯥꯅ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯗꯧꯔꯤꯗ ꯑꯩꯁꯦ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯕꯥꯃꯣꯟꯒꯤ ꯏꯃꯨꯡ ꯑꯗꯨ ꯁꯨꯗꯕꯅꯗꯤ ꯍꯦꯜꯂꯛ ꯆꯥꯗꯕꯗꯤ ꯌꯥꯗ ꯃꯤꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯦꯜ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯁꯦꯜꯁꯤꯡꯗꯨ ꯁꯤꯡꯕ ꯉꯝꯕꯒꯤ ꯎꯄꯥꯏ ꯃꯈꯣꯏꯗ ꯂꯩꯇ꯭ꯔꯦ꯫ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎ ꯃꯊꯥ ꯁꯥꯅ ꯋꯥ ꯈꯟꯅꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯃꯧ ꯃꯆꯤꯟ ꯀꯟꯕꯤ ꯈꯔ ꯂꯥꯛꯇꯨꯅ ꯁꯦꯜ ꯊꯧꯔꯔꯤ꯫ ꯏꯆꯦ ꯀꯨꯃꯥꯔꯤ ꯑꯩꯒ꯭ꯌꯥ ꯃꯤ ꯂꯩꯇꯕ꯭ꯔꯣ? ꯀꯨꯃꯥꯔꯤ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯒ꯭ꯌꯥ ꯀꯃꯥꯏ ꯇꯧꯅꯤ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯤ꯫ ꯍꯣꯏ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯂꯥꯛꯂꯝꯕꯁꯤꯡꯗꯨꯗꯤ ꯑꯩꯅ ꯃꯥꯌꯣꯛꯅꯈ꯭ꯔꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯅꯪꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯔꯔꯣ ꯅꯨꯄꯤ ꯆꯤꯡꯒꯟꯕꯤ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯖꯩꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈ꯭ꯔꯤ꯫ ꯃꯄꯥꯜꯗꯒꯤ ꯃꯧ ꯆꯤꯡꯒꯟꯕꯤꯁꯤꯡꯗꯨꯅ ꯑꯃꯨꯛꯁꯨ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯤ ꯂꯩꯇ꯭ꯔꯣ ꯍꯥꯏꯕꯅꯦ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯗꯤ ꯂꯩꯔꯝꯕ ꯄꯣꯠꯆꯩꯈꯩ ꯂꯣꯏꯅ ꯄꯨꯔꯛꯀꯅꯤꯀꯣ꯫ ꯃꯅꯨꯡꯗꯒꯤ ꯀꯨꯃꯥꯔꯤꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯊꯣꯔꯛꯂꯦ ꯏꯆꯦ ꯊꯣꯛꯇꯤ ꯊꯣꯛꯄꯤꯔꯛꯂꯤꯗꯅ ꯈꯨꯝꯃꯛꯇꯕꯗꯨꯗ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯂꯩꯔꯝꯕ ꯄꯣꯠꯆꯩꯈꯩꯁꯦ ꯂꯣꯏꯅ ꯄꯨꯈ꯭ꯔꯒꯦ ꯇꯧꯔꯝꯕꯅꯤꯗ꯫ ꯑꯩꯁꯦ ꯃꯅꯤꯡꯗ ꯀꯣꯜꯂꯤꯛ ꯈꯔ ꯐꯦꯡꯂꯝꯕꯅꯤ ꯆꯥꯛ ꯇꯣꯛꯄꯒꯤ꯫ ꯏꯆꯦ ꯑꯩꯈꯣꯏꯗꯤ ꯃꯤꯒꯤ ꯁꯦꯜ ꯇꯞ ꯂꯧꯁꯤꯜꯂꯒ ꯆꯥꯛ ꯆꯥꯕ ꯐꯥꯎ ꯌꯥꯔꯤ꯫ ꯑꯩꯈꯣꯏꯗꯤ ꯁꯦꯜꯁꯤꯡꯗꯣ ꯏꯋꯥ ꯈꯪꯍꯟꯗꯅ ꯇꯨꯃꯤꯟꯅ ꯄꯤꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯋꯥꯅ ꯁꯦꯜ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯪꯂꯛꯂꯤ꯫ ꯌꯨꯝꯗ ꯂꯥꯟ ꯑꯆꯧꯕ ꯑꯃꯅꯤ ꯇꯧꯔꯤꯕ ꯍꯧꯖꯤꯛꯃꯛ ꯁꯦꯜ ꯄꯨꯔꯒ ꯍꯜꯂꯛꯎ ꯅꯠꯇ꯭ꯔꯗꯤ ꯌꯨꯝ ꯆꯪꯍꯜꯂꯣꯏ ꯍꯥꯏꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯊꯨꯅ ꯁꯦꯜ ꯄꯤꯔꯛꯎ ꯏꯆꯦ꯫ ꯏꯕꯦꯝꯃ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯞꯇꯣ ꯅꯠꯇ꯭ꯔꯁꯨ ꯁꯦꯟꯗꯣꯏꯗꯣ ꯈꯔ ꯍꯥꯟꯅ ꯏꯟꯈꯠꯅꯕ ꯇꯧꯔꯛꯀꯦ ꯃꯇꯝ ꯈꯔꯗꯗꯤ ꯉꯥꯏꯕꯤꯈꯣ꯫ ꯏꯆꯦꯅ ꯁꯦꯜꯗꯣ ꯊꯥ ꯃꯨꯛꯇꯅꯤ ꯍꯥꯏꯔꯒ ꯄꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯂꯩꯇ ꯑꯩꯒꯤ ꯅꯨꯄꯥꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯒꯤ ꯐꯪꯂꯛꯄ ꯁꯦꯜꯅꯤ꯫ ꯃꯤꯒꯤ ꯍꯨꯃꯥꯡ ꯃꯃꯟꯃꯛꯀꯤ ꯈꯟꯕꯤꯒꯅꯨ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯁꯦꯂꯦꯞꯇꯣ ꯄꯤꯕꯤꯔꯛꯎ ꯁꯦꯟꯗꯣꯏꯒ ꯄꯥꯝꯗꯦ꯫ ꯍꯩ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯁꯤꯒꯤ ꯂꯩꯔꯔꯣꯏꯅꯦ꯫ ꯏꯆꯦꯅ ꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯉꯍꯥꯟ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯇꯦꯌꯦ꯫ ꯁꯦꯜꯕꯨ ꯈꯨꯗꯛꯇ ꯑꯩꯅ ꯁꯥꯕ ꯉꯝꯕ꯭ꯔꯣ? ꯀꯌꯥꯗꯣ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯈꯨꯝꯕ ꯍꯩꯔꯤꯕ ꯅꯨꯄꯤꯅꯤ ꯌꯦꯡꯉꯨꯁꯤ꯫ ꯅꯪꯅ ꯁꯥꯃꯛꯅ ꯉꯁꯤ ꯂꯥꯛꯑꯣ ꯉꯁꯤ ꯈꯔ ꯄꯤꯔꯒꯦ ꯍꯥꯏꯕꯗꯨꯒꯤ ꯂꯥꯛꯄꯅꯤꯅꯦ ꯑꯩꯁꯦ꯫ ꯏꯕꯦꯝꯃ ꯋꯥ ꯉꯥꯡꯕꯗ ꯊꯛꯀꯥ ꯈꯔꯁꯨ ꯊꯤ꯫ ꯅꯣꯏꯒꯤ ꯁꯦꯜ ꯇꯣꯜꯂꯦ ꯍꯥꯏꯗꯨꯅꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯤꯖꯤꯟꯅꯕ꯭ꯔꯣ? ꯑꯩꯒꯤ ꯋꯥꯍꯩꯗꯨꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦꯅꯦ ꯏꯆꯦ? ꯏꯆꯦꯅ ꯍꯥꯟꯅ ꯅꯨꯃꯤꯠ ꯊꯥꯔꯛꯄ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒꯤ ꯑꯩꯁꯨ ꯂꯥꯛꯄꯅꯤ꯫ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯁꯦꯜ ꯄꯨꯊꯣꯛ ꯅꯠꯇ꯭ꯔꯗꯤ ꯅꯌꯨꯝꯗ ꯆꯪꯗꯨꯅꯅꯦ ꯂꯩꯔꯝꯕ ꯄꯣꯠꯆꯩꯈꯩ ꯂꯣꯏꯅ ꯄꯨꯈ꯭ꯔꯅꯤ꯫ ꯑꯩꯒꯤ ꯁꯦꯜꯗꯨꯒꯤ ꯃꯃꯜ ꯍꯟꯖꯤꯟꯗ꯭ꯔꯤ ꯐꯥꯎ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯖꯔꯣ ꯑꯩꯒꯤ ꯁꯦꯜ ꯂꯩꯇꯦ꯫ ꯐꯔꯦ ꯄꯨꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯃꯅꯨꯡꯗꯒꯤ ꯀꯣꯜꯂꯤꯛ ꯑꯃꯗꯤ ꯐꯤꯔꯣꯜ ꯄꯣꯠꯆꯩ ꯑꯍꯟꯕ ꯃꯌꯥꯝ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯤ ꯃꯌꯥꯝꯁꯦ ꯑꯩ ꯄꯨꯔꯦꯀꯣ ꯑꯋꯥꯠꯄ ꯁꯦꯜꯗꯣ ꯌꯥꯝꯅ ꯊꯨꯅ ꯄꯤꯔꯛꯅꯕ ꯇꯧ ꯅꯠꯇ꯭ꯔꯗꯤ ꯌꯨꯝ ꯃꯊꯛꯇ ꯀꯣꯞꯂꯤꯕ ꯖꯤꯡꯒ ꯑꯁꯤꯁꯨ ꯐꯛꯄ ꯂꯥꯛꯀꯅꯤ꯫ ꯏꯕꯦꯝꯃ ꯅꯪꯒꯤ ꯁꯦꯜꯗꯨꯗꯤ ꯅꯪꯅ ꯄꯨꯔꯤꯕ ꯃꯃꯜꯗꯣ ꯍꯦꯜꯂꯕꯅꯤ ꯃꯇꯨꯡ ꯂꯥꯛꯄ ꯌꯥꯔꯣꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯂꯩꯀꯥꯏ ꯋꯥ ꯂꯥꯎꯏ꯫ ꯃꯆꯤ ꯈꯨꯗꯤꯡ ꯄꯣꯠꯐꯝ ꯈꯨꯗꯤꯡ ꯍꯥꯏꯅꯩ꯫ ꯂꯩꯁꯅꯥꯅ ꯕꯥꯃꯣꯟ ꯏꯃꯨꯡꯗꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝ ꯄꯨꯈ꯭ꯔꯤ ꯁꯦꯜ ꯁꯤꯡꯗꯕꯒꯤ ꯍꯥꯏꯅ ꯏꯅꯦ ꯁꯅꯥꯍꯜꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗꯁꯨ ꯃꯧ ꯅꯍꯥ ꯑꯅꯤꯈꯛꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯂꯩꯁꯅꯥꯁꯤ ꯉꯝꯗꯤ ꯉꯝꯕꯖꯥꯠꯅꯤꯀꯣ ꯁꯦꯜ ꯈꯔ ꯇꯣꯜꯂꯦ ꯍꯥꯏꯗꯨꯅꯕꯨ ꯃꯤꯒꯤ ꯏꯃꯨꯡꯗꯨꯗꯒꯤ ꯄꯣꯠꯆꯩ ꯄꯨꯔꯒ ꯂꯥꯛꯄꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕ? ꯃꯤꯅꯨꯡꯁꯤꯒ ꯑꯃꯠꯇ ꯄꯣꯛꯇꯖꯥꯠꯂꯣ? ꯅꯣꯏꯁꯨ ꯂꯩꯁꯅꯥ ꯈꯛꯇꯗ ꯑꯔꯥꯟꯕ ꯇꯥꯍꯟꯒꯅꯨꯗ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯒꯤ ꯁꯦꯜꯗꯨꯕꯨ ꯀꯨꯃꯥꯔꯤꯅ ꯒ꯭ꯔꯤ ꯇꯛꯂꯒ ꯄꯨꯈꯤꯕꯅꯦ ꯍꯥꯏꯌꯦ ꯍꯞꯇꯥ ꯑꯃꯃꯨꯛꯇ ꯁꯤꯖꯤꯟꯅꯒꯦꯅ꯫ ꯃꯤ ꯂꯩꯁꯅꯥ ꯍꯣꯏꯗꯤ ꯁꯨꯔꯒ ꯆꯥꯕ ꯏꯃꯨꯡꯅꯤ ꯁꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯄꯁꯨ ꯅꯠꯇꯦ꯫ ꯁꯦꯜꯗꯨ ꯅꯨꯄꯥꯗꯨꯅ ꯂꯩꯁꯅꯥꯗ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯦ ꯍꯪꯕꯗ ꯂꯩꯁꯅꯥꯅꯁꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯈꯤ ꯍꯥꯏꯌꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯥꯗꯨꯅ ꯂꯩꯁꯅꯥꯗ ꯌꯥꯝ ꯏꯁꯧ ꯇꯧꯕꯤꯔꯕ ꯖꯥꯠꯅꯤ ꯁꯦꯜꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯗꯅ꯫ ꯍꯣꯏ ꯑꯃꯔꯣꯝꯗꯕꯨꯗꯤ ꯀꯨꯃꯥꯔꯤ ꯍꯣꯏꯁꯨ ꯂꯥꯟꯗꯤ ꯂꯥꯜꯂꯕ ꯖꯥꯠꯅꯤ꯫ ꯈꯔꯗ ꯅꯠꯇꯦꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯖꯥꯠꯅꯤ꯫ ꯃꯆꯥ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯥꯖꯠ ꯂꯤꯆꯠꯇꯨꯗ ꯃꯤꯅ ꯅꯨꯡꯁꯤꯗꯗꯅ ꯂꯥꯏꯗ ꯑꯊꯦꯟꯄꯣꯠ ꯀꯠꯇ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯃꯨꯛ ꯃꯤꯉꯣꯟꯗ ꯁꯥꯎꯖꯤꯜꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯗꯦꯕ ꯀꯔꯃꯗ ꯁꯤꯖꯤꯟꯅꯅꯕ ꯄꯨꯈꯝ ꯑꯄꯥꯛꯄ ꯀꯣꯔꯐꯨ ꯈꯥꯡ ꯀꯣꯝꯄꯥꯛ ꯈꯨꯖꯥꯏꯁꯤꯡꯗꯨꯁꯨ ꯃꯈꯣꯏꯅ ꯈꯔ ꯇꯨꯃꯤꯟꯅ ꯌꯣꯟꯊꯣꯛꯂꯝꯃꯦ ꯍꯥꯏ꯫ ꯁꯨꯃꯥꯏꯅ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩ ꯃꯌꯥꯝ ꯍꯨꯔꯥꯜꯂꯒ ꯍꯤꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯊꯕꯛ ꯁꯨꯔꯒ ꯆꯥꯕ ꯀꯩꯗꯧꯒꯦꯕ?
ꯇꯟꯖꯥ ꯑꯗꯨꯗ ꯏꯅꯦ ꯁꯅꯥꯍꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯨꯃꯥꯔꯤꯗꯣ ꯉꯔꯥꯡ ꯑꯩꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯂꯥꯏꯗ ꯑꯊꯦꯟꯄꯣꯠ ꯀꯠꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯌꯥꯝꯅ ꯋꯥꯔꯧꯅꯁꯨ ꯇꯝꯂꯝꯃꯤꯅꯦ ꯑꯩꯉꯣꯟꯗ꯫ ꯃꯧ ꯑꯃꯅ ꯈꯨꯝꯃꯤ꯫ ꯏꯅꯦ, ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯅ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯇꯤꯒꯤ ꯕꯥꯃꯣꯟꯗ ꯁꯤꯗꯥ ꯊꯤꯟꯕ ꯍꯥꯏꯁꯤ ꯈꯔꯁꯨ ꯋꯥꯅ ꯊꯣꯛꯀꯅꯤꯗ꯫ ꯃꯌꯥꯝꯅ ꯀꯜꯂꯛꯄꯁꯤꯡꯗꯣ ꯉꯥꯏꯔꯒ ꯆꯥꯗꯣꯏ ꯂꯩꯔꯗꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯕꯅꯤ꯫ ꯑꯇꯣꯞꯄ ꯁꯤꯟꯐꯝꯁꯨ ꯍꯩꯖꯤꯟꯕ ꯀꯥꯏꯗꯦ ꯀꯩꯅꯣ꯫ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜꯅ ꯃꯥ ꯑꯣꯏꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊ꯭ꯔꯣꯛ ꯆꯥꯎꯕ ꯑꯃ ꯂꯩꯔꯤꯗꯨꯕꯨ ꯀꯩꯗꯧꯅꯕꯅꯣꯕ? ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯔꯦꯝ ꯊꯛꯄ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯒ ꯂꯩꯕ ꯉꯝꯃꯤꯅꯦ꯫ ꯕꯥꯃꯣꯟꯅ ꯌꯨ ꯊꯛꯄ, ꯁꯥ ꯆꯥꯕ, ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯅꯤꯁꯥ ꯈꯥꯏꯔꯒ ꯀꯣꯏꯆꯠ ꯆꯠꯄꯁꯤꯕꯨ ꯀꯔꯝꯕ ꯂꯝꯗ ꯆꯠꯅꯒꯦ? ꯏꯅꯦ ꯁꯅꯥꯍꯜꯅ ꯈꯖꯤꯛ ꯇꯞꯊꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩ, ꯇꯞꯅ ꯉꯥꯡꯉꯨ꯫ ꯃꯁꯤꯒꯤ ꯊꯧꯅꯥꯁꯤ ꯌꯨ ꯉꯥꯎꯔꯒ ꯁꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯍꯥꯏꯅ ꯊꯧꯅꯥꯗꯨ ꯌꯨ ꯉꯥꯎꯔꯒ ꯃꯁꯥ ꯍꯥꯏꯔꯪ ꯇꯧꯅ ꯏꯅꯦ ꯁꯅꯥꯍꯜꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯅꯦ, ꯁꯦꯜ ꯈꯤꯇ ꯄꯤꯌꯨꯕ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯗꯣ ꯆꯔꯥ ꯍꯦꯜꯂꯦ꯫ ꯆꯦꯡ ꯋꯥꯟꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯍꯩ, ꯅꯒꯨꯟ ꯈꯪꯉꯦ, ꯆꯠꯂꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯗꯨ ꯎꯕꯗ ꯑꯉꯥꯡꯈꯩ ꯑꯩꯒꯤ ꯄꯣꯠꯐꯝꯗ ꯆꯪꯕ ꯀꯤꯟꯅꯗꯅ ꯂꯣꯏꯅ ꯍꯟꯈꯤꯕ ꯇꯥꯔꯦ꯫ ꯆꯠꯂꯨ, ꯄꯣꯠ ꯁꯤꯠꯍꯜꯂꯤ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯇꯧꯔꯅꯨꯗ ꯏꯅꯦ꯫ ꯁꯦꯜ ꯈꯖꯤꯛꯇ ꯄꯤꯔꯛꯑꯣꯕ꯫ ꯌꯨꯝꯗ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯅꯕ ꯉꯥꯏꯍꯧꯔꯦꯕ꯫ ꯅꯪ ꯉꯁꯤ ꯑꯩꯅꯅꯦ ꯂꯤꯠꯆꯩꯁꯤꯅ ꯀꯜꯂꯒ ꯇꯥꯟꯗ꯭ꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯆꯠꯂꯨ꯫ ꯏꯅꯦ, ꯁꯦꯕ ꯄꯤꯔꯛꯑꯣꯕ꯫ ꯍꯟꯗꯛꯇꯤ ꯏꯅꯦ ꯁꯅꯥꯍꯜꯗꯨ ꯁꯥꯎꯅꯤꯡꯂ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯄꯣꯠꯐꯝ ꯃꯅꯥꯛꯇꯨꯗ ꯊꯝꯕ ꯃꯥꯒꯤ ꯆꯩꯁꯨꯒꯤ ꯂꯤꯆꯩ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯊꯧꯅꯥꯒꯤ ꯃꯐꯩꯒꯟꯗ ꯇꯞꯂꯞꯅ ꯀꯜꯂꯤ꯫ ꯆꯠꯂꯣ ꯍꯥꯏꯗꯤ ꯆꯠꯂꯣꯗꯅ꯫ ꯍꯩ ꯕꯥꯃꯣꯟ ꯌꯨ ꯊꯛꯄ! ꯑꯃꯨꯛ ꯍꯟꯅ ꯁ꯭ꯋꯥꯏꯗ ꯂꯥꯛꯀꯅꯨ, ꯌꯦꯡꯅꯤꯡꯗꯦ꯫ ꯏꯅꯦ ꯁꯅꯥꯍꯜꯅ ꯆꯩꯔꯛꯂꯕꯗꯨꯗ ꯊꯧꯅꯥꯁꯨ ꯍꯥꯏꯔꯪ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯧ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯍꯧꯏ꯫ ꯍꯣꯏꯗ, ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯅꯥꯁꯤ ꯌꯨꯔꯥꯏ ꯆꯨꯕ, ꯍꯨꯔꯥꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦꯗ꯫ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤꯅ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯕꯥꯃꯣꯟꯒꯤ ꯏꯃꯨꯡ ꯑꯗꯨ ꯆꯥꯛ ꯆꯥꯅꯕ ꯀꯣꯜꯂꯤꯛ ꯐꯥꯎꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯐꯤ ꯐꯥꯎꯕ ꯑꯅꯤ ꯁꯨꯅ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯤ꯫ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯁꯤꯡꯅ ꯄꯣꯠ ꯑꯃꯃꯨꯛ ꯄꯨꯈꯤꯕꯗ ꯃꯈꯣꯏꯒꯤꯅ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯈꯔ ꯑꯗꯨꯅꯗꯤ ꯃꯤꯒꯤ ꯁꯦꯜ ꯁꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯃꯕꯨꯡ ꯌꯨꯔꯥꯏ ꯆꯨꯕ ꯑꯗꯨꯒꯤ ꯁꯦꯜ ꯍꯨꯟꯅꯕ ꯐꯥꯎ ꯀꯣꯟꯅꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯅ ꯂꯩꯕꯗꯨ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯅꯣꯡꯃꯗꯤ ꯒꯣꯄꯥꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯀꯨꯃꯥꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ, ꯑꯩꯈꯣꯏꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯄꯨꯊꯕ ꯍꯦꯜꯂꯛꯂꯅꯤ꯫ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯤꯒꯤ ꯁꯦꯜꯁꯤꯡꯁꯦ ꯁꯤꯡꯅꯕ ꯍꯥꯟꯅ ꯍꯣꯠꯅꯁꯤ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯎꯄꯥꯏ ꯇꯧꯔꯒ ꯃꯤꯒꯤ ꯁꯦꯜ ꯃꯌꯥꯝꯁꯤ ꯀꯣꯛꯊꯣꯛꯄ ꯉꯝꯗꯣꯏꯅꯣ? ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯜꯂꯨ ꯇꯧꯗ ꯉꯥꯏꯔꯦ꯫ ꯍꯩ, ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯟꯁꯤ ꯍꯥꯏꯕ ꯅꯠꯇꯦꯅꯦ꯫ ꯏꯪꯅ ꯇꯞꯅ ꯐꯖꯅ ꯍꯥꯏꯅꯈꯤꯁꯤ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯐ꯭ꯔꯛ ꯍꯦꯛꯇ ꯁꯥꯎꯒꯠꯄꯗꯣ ꯑꯗꯨꯗꯒꯤ ꯅꯠꯇ꯭ꯔꯣ ꯂꯩꯁꯅꯥꯅ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯄꯨꯔꯒ ꯆꯠꯈ꯭ꯔꯤꯗꯣ? ꯃꯥꯒꯤ ꯃꯇꯧ ꯇꯝꯗꯅ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤ ꯃꯈꯩꯅ ꯌꯨꯝ ꯑꯁꯤꯗ ꯄꯣꯠ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯇꯥꯍꯟꯗꯕ ꯃꯈꯩ ꯂꯣꯏꯅ ꯄꯨꯈ꯭ꯔꯦꯗꯅ꯫ ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ꯫ ꯄꯠꯂꯤꯉꯩ ꯃꯇꯝꯗꯗꯤ ꯍꯌꯦꯡꯗ ꯐꯥꯎ ꯅꯣꯟꯖꯧ ꯍꯥꯏꯕ ꯂꯩꯕꯅꯤꯀꯣ꯫ ꯍꯣ, ꯈꯪꯉꯦ ꯑꯩꯁꯨ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ? ꯑꯇꯩ ꯅꯠꯇꯦꯗ, ꯑꯩꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯃꯌꯥꯏ ꯂꯧꯕꯨꯛꯂꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧ ꯁꯔꯨꯛ ꯑꯗꯨ ꯌꯣꯟꯊꯣꯛꯂꯁꯤ꯫ ꯂꯧꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯁꯦꯜ ꯊꯣꯛꯂꯕ ꯃꯇꯝꯗ ꯆꯥꯃꯔꯛ ꯂꯩꯕ ꯌꯥꯏ꯫ ꯍꯧꯖꯤꯛ ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯁꯦꯜꯁꯤꯡꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯤꯡꯈꯤꯁꯤ꯫ ꯃꯗꯨꯗꯤ ꯇꯧꯒꯨꯝꯁꯤꯗ ꯃꯣꯏ ꯑꯩꯒ꯭ꯌꯥ꯫ ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯈꯣꯏꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯏꯁꯣꯔ ꯁꯦꯕꯥ ꯐꯪꯕ ꯂꯦꯞꯄꯣ ꯍꯥꯏꯔꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯂꯩꯔꯣꯏ꯫ ꯑꯗꯨꯅ ꯂꯧꯐꯝꯗꯨꯃꯗꯤ ꯈꯥꯛꯂꯁꯤ, ꯍꯣ ꯍꯥ ꯍꯥꯏꯔꯛꯂꯕꯁꯨ꯫ ꯑꯗꯨꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯅ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯗ ꯊꯤꯅ ꯏꯊꯤꯕꯣꯡ ꯏꯔꯤꯜ ꯄꯟꯈꯩ ꯉꯥꯡꯍꯜꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯇꯥꯕ ꯉꯝꯂꯤꯕ꯭ꯔꯥ ꯍꯥꯏꯃꯤ? ꯑꯇꯩ ꯇꯣꯛꯈ꯭ꯔꯣ꯫ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯐꯥꯎꯕ ꯏꯁꯤꯡ ꯊꯛꯅꯤꯡꯉꯥই ꯂꯩꯇꯗꯅ ꯃꯤꯒꯤ ꯃꯌꯨꯝꯗꯒꯤ ꯏꯁꯤꯡ ꯅꯤꯔꯒ ꯊꯛꯄꯗꯣ ꯅꯪ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯕ? ꯐꯔꯦ, ꯃꯣꯏ ꯍꯩꯒ꯭ꯌꯥꯅ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯥꯔꯒꯦ꯫ ꯂꯧꯐꯝ ꯑꯗꯨ ꯌꯣꯟꯊꯣꯛꯂꯁꯤ꯫ ꯑꯁꯨꯝꯅ ꯒꯣꯄꯥꯜ ꯑꯃꯗꯤ ꯀꯨꯃꯥꯔꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯂꯧꯐꯝ ꯌꯣꯟꯗꯨꯅ ꯃꯤꯒꯤ ꯁꯦꯜ ꯁꯤꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯦꯜ ꯊꯧꯕ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯍꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎ ꯂꯩꯔꯝꯕ ꯌꯥꯝꯅ ꯐꯔꯦ꯫ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯉꯥꯡꯅꯒꯦ ꯍꯥꯏꯅ ꯂꯥꯛꯇꯕꯅꯤ ꯑꯩꯈꯣꯏ꯫ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯒꯣꯄꯥꯜ, ꯑꯩꯈꯣꯏꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯗꯣ ꯐꯅꯗꯤ ꯌꯥꯝꯕꯅꯤ, ꯃꯇꯝꯁꯨ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯅꯣꯡꯃꯗ ꯁꯦꯟꯗꯣꯏ ꯍꯨꯜꯂꯛꯄ ꯅꯠꯇꯦ, ꯁꯦꯟꯗꯣꯏꯋꯣ ꯁꯦꯟꯂꯦꯛꯋꯣ ꯄꯨꯂꯞ ꯄꯥꯔꯗꯤ ꯐꯅ ꯌꯥꯝꯂꯝꯂꯅꯤ꯫ ꯀꯃꯥꯏ ꯇꯧꯕꯅꯣ ꯏꯕꯨꯡꯉꯣ? ꯏꯇꯩꯃ, ꯍꯟꯖꯤꯟ ꯑꯣꯏꯗꯕ ꯉꯥꯡꯃꯟꯗꯅ ꯏꯇꯩꯃ ꯈꯣꯏꯅꯗꯤ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯊꯥꯖꯔꯝꯗꯕ ꯌꯥꯏ꯫ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯅꯅꯥꯎꯅ ꯍꯥꯏꯖꯔꯤꯁꯦ ꯑꯁꯦꯡꯕꯩ꯫ ꯃꯊꯪ ꯊꯥ ꯍꯧꯔꯛꯄ ꯐꯥꯎꯗ ꯉꯥꯏꯕꯤꯌꯨ, ꯑꯗꯨꯒ ꯑꯩ ꯁꯣꯏꯗꯅ ꯁꯤꯡꯖꯔꯛꯂꯒꯦ꯫ ꯏꯇꯩꯃ ꯈꯣꯏꯒꯤꯗ ꯅꯠꯇꯦ, ꯂꯩꯀꯥꯏꯁꯤꯒꯤ ꯑꯩꯉꯣꯟꯗ ꯇꯣꯟꯈꯤꯕ ꯁꯦꯜꯁꯤꯡ ꯑꯩꯅ ꯂꯣꯏꯅ ꯁꯤꯡꯗꯣꯛꯂꯗꯕꯅꯤ꯫ ꯏꯕꯨꯡꯉꯣꯅ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯤꯁꯦ ꯐꯅꯗꯤ ꯌꯥꯝꯃꯤ꯫
ꯍꯟꯗꯛꯀꯤꯁꯤꯃꯒ ꯁꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯅꯔꯣꯏꯀꯣ ꯑꯩ ꯁꯣꯏꯗꯅ ꯁꯤꯡꯖꯔꯒꯦ ꯏꯇꯩꯃ ꯑꯁꯨꯝꯅ ꯒꯣꯄꯥꯜꯅ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯕꯗꯒꯤ ꯃꯧ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯗꯨ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯊꯣꯛꯄ ꯈꯔ ꯄꯦꯄꯥ ꯉꯥꯡꯂꯝꯂꯒ ꯍꯟꯈꯤꯔꯝꯃꯤ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯒꯣꯄꯥꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯀꯨꯃꯥꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯔꯜ ꯄꯨꯔꯨꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈꯔ ꯍꯥꯏꯖ ꯅꯣꯟꯖꯕ ꯇꯥꯔꯦꯗꯅ ꯃꯤ ꯍꯥꯏꯕꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯐꯖꯅ ꯍꯥꯏꯖ ꯅꯣꯟꯖꯕꯗ ꯉꯛꯄꯤꯗꯕ ꯉꯝꯗꯕꯅꯤ ꯑꯩꯅ ꯐꯖꯅ ꯍꯥꯏꯕꯗꯒꯤ ꯃꯣꯏꯅ ꯊꯣꯛꯄ ꯈꯔ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦꯗꯅ ꯃꯣꯏꯁꯨ ꯀꯗꯥꯏꯗꯒꯤ ꯅꯪꯗꯤ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯃꯤꯗꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯖꯤꯜꯂꯤ ꯑꯗꯨꯗꯩ ꯀꯥꯏꯗꯒꯤ ꯌꯨꯝꯒꯤ ꯑꯔꯩꯕ ꯄꯣꯠ ꯆꯩ ꯃꯥꯜ ꯆꯥꯡ ꯂꯣꯏꯅ ꯄꯨꯈꯤ ꯇꯥꯕ ꯍꯞꯇꯥ ꯑꯃꯒꯤ ꯃꯌꯥ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯧꯐꯝ ꯌꯣꯟꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯔꯤ ꯊꯪꯅꯕ ꯈꯨꯜ ꯑꯃꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯗ ꯂꯧꯐꯝ ꯌꯣꯟꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯤ ꯂꯧ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯈꯔ ꯋꯥ ꯈꯪꯕ ꯃꯤꯅꯤ ꯁꯦꯜ ꯌꯥꯝꯗꯤ ꯉꯥꯡꯅꯗꯦ ꯈꯨꯗꯛ ꯑꯗꯨꯗ ꯁꯦꯜ ꯊꯤꯗꯣꯛꯅꯩ ꯁꯦꯜ ꯊꯤꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯅꯨꯡꯗꯥꯡ ꯌꯥꯆꯪꯂꯛꯄ ꯑꯗꯨꯋꯥꯏꯅꯤ ꯒꯣꯄꯥꯜꯒ ꯀꯨꯃꯥꯔꯤꯒꯗꯨ ꯆꯥꯛ ꯊꯣꯡꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯆꯥꯅꯨꯄꯥ ꯊꯧꯅꯥꯗꯨ ꯆꯪꯂꯛꯂꯝꯃꯤ ꯉꯁꯤꯗꯤ ꯌꯨ ꯉꯥꯎꯗꯦ ꯊꯧꯅꯥ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯪꯂꯛꯂꯝꯃꯤ ꯆꯥꯛꯁꯪꯒꯤ ꯊꯣꯡꯖꯤꯜ ꯃꯌꯥꯗꯨꯗ ꯐꯝꯂꯒ ꯇꯞꯂꯞꯅ ꯍꯪꯉꯤ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯗꯣ ꯀꯅꯥꯗ ꯌꯣꯟꯈꯤꯕꯅꯣ ꯏꯃꯥ ꯊꯪꯅꯕ ꯈꯨꯜꯒꯤ ꯃꯥꯃ ꯂꯨꯈꯣꯏꯗ ꯌꯣꯟꯈꯤꯕꯅꯤ ꯁꯦꯜ ꯂꯣꯏꯅ ꯊꯤꯗꯣꯛꯄ ꯂꯣꯏꯔꯦ ꯌꯨ ꯊꯛꯅꯤꯡꯉꯥꯏ ꯁꯦꯜ ꯂꯩꯇ꯭ꯔꯦ ꯄꯤꯌꯨ ꯍꯥꯏꯗꯣꯏꯔꯥ ꯉꯍꯥꯟꯈꯩ ꯏꯆꯥꯅ ꯌꯨ ꯊꯛ ꯁꯦꯜ ꯍꯪꯕꯗ ꯇꯁꯦꯡꯅ ꯂꯩꯇꯕꯒꯤ ꯄꯤꯈꯤꯗꯕꯅꯤ ꯉꯁꯤꯗꯤ ꯂꯩꯔꯕꯅꯤꯅ ꯏꯆꯥꯒꯤ ꯌꯨ ꯊꯛ ꯁꯦꯜ ꯄꯤꯊꯣꯛꯄ ꯇꯥꯔꯦ ꯁꯦꯜꯕꯨ ꯀꯌꯥ ꯄꯤꯌꯣ ꯍꯥꯏꯕꯅꯣ ꯅꯨꯄꯥ ꯀꯌꯥꯅ ꯀꯣꯟꯅꯗꯣꯏꯅꯣ ꯏꯃꯥ ꯑꯩ ꯅꯤꯕ ꯆꯪꯂꯛꯄ ꯅꯠꯇꯦ ꯍꯣꯏ ꯑꯩ ꯃꯇꯝ ꯈꯔ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯔꯨꯔꯦ ꯁꯨꯅꯤ ꯅꯣꯝꯅꯤ ꯈꯪꯗꯕ ꯃꯈꯩ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨ ꯊꯛꯇꯨꯅ ꯉꯥꯎꯗꯨꯅ ꯂꯩꯊꯣꯛꯂꯨꯔꯦ ꯏꯃꯥꯒ ꯑꯩꯒꯤ ꯑꯄꯥꯕꯨꯡꯒꯒꯤ ꯃꯇꯦꯡꯁꯨ ꯅꯣꯡꯃꯇ ꯄꯥꯡꯈꯤꯗꯦ ꯅꯈꯣꯏꯗꯒꯤ ꯂꯧꯊꯣꯛꯄꯒꯤ ꯁꯔꯨꯛ ꯈꯛꯇꯅꯤ ꯒꯣꯄꯥꯜꯅ ꯏꯆꯥꯕꯨ ꯋꯥꯈꯜ ꯇꯥꯔꯛꯂꯕ꯭ꯔꯣ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯤꯁꯤꯕꯣ ꯑꯩ ꯍꯥꯟꯅꯗꯤ ꯊꯣꯏꯗꯣꯛꯄ ꯋꯥꯈꯜ ꯈꯜꯂꯝꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕ ꯃꯆꯥ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯏꯃꯥꯒ ꯑꯩꯒꯤ ꯑꯄꯥꯕꯨꯡꯒꯅ ꯃꯤꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯟꯈꯤꯕꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯃꯤꯒꯤ ꯁꯦꯜꯁꯤꯡꯗꯨꯅ ꯁꯦꯟꯗꯣꯏ ꯍꯨꯟꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯑꯗꯨꯝ ꯁꯦꯟꯗꯣꯏ ꯌꯥꯝꯈꯠꯂꯛꯈꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯪꯗꯕ ꯃꯈꯩ ꯁꯦꯜ ꯊꯧꯕ ꯃꯤ ꯂꯥꯛꯄ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯁꯦꯜ ꯁꯤꯡꯕ ꯉꯝꯗꯕꯒꯤ ꯏꯃꯥꯒ ꯑꯩꯒꯤ ꯑꯄꯥꯕꯨꯡꯒꯅ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯗꯨꯅ ꯅꯣꯡꯃꯒꯤ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯕ ꯑꯩ ꯏꯅꯥꯃꯛꯅ ꯇꯥꯔꯕꯅꯤ ꯁꯦꯜ ꯃꯇꯝ ꯆꯥꯅ ꯁꯤꯡꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯑꯊꯤꯕ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯗꯨꯅ ꯆꯩꯔꯝꯕ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯍꯧꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯄꯣꯠ ꯆꯩ ꯑꯃꯐꯥꯎ ꯇꯥꯗ꯭ꯔꯤ ꯃꯆꯥꯅꯨꯄꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯏꯃꯥꯒ ꯑꯩꯒꯤ ꯑꯄꯥꯕꯨꯡꯒꯅ ꯅꯨꯄꯤ ꯑꯅꯤ ꯁꯨꯅ ꯁꯦꯠꯇꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯔꯛꯄꯅꯤ ꯈꯟꯕ꯭ꯔꯥ ꯃꯔꯤꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯥꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯇꯧꯕ ꯆꯠꯄ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯄꯗꯣ ꯃꯕꯨꯡ ꯑꯩꯅ ꯌꯦꯡꯕ ꯉꯝꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯡꯉꯩꯁꯤꯡꯅ ꯀꯞꯊꯣꯔꯛꯂꯝꯃꯤ ꯊꯧꯅꯥꯗꯣ ꯀꯨꯃꯥꯔꯤꯁꯨ ꯁꯨꯠ ꯇꯧꯔꯛꯂꯝꯃꯤ ꯏꯆꯥꯅꯕ ꯑꯗꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯗꯤ ꯀꯔꯤꯒꯤ ꯏꯃꯥꯒ ꯅꯪꯒꯤ ꯑꯩꯒꯤ ꯑꯄꯥꯕꯨꯡꯒꯅ ꯋꯥꯗꯣꯏꯅꯣ ꯂꯧ ꯏꯪꯈꯣꯜ ꯍꯥꯏꯕꯁꯤꯗꯤ ꯀꯣꯟꯅ ꯁꯦꯜ ꯇꯥꯜꯂꯒ ꯃꯌꯥꯝ ꯂꯩꯕ ꯌꯥꯕꯅꯤ ꯍꯧꯖꯤꯛ ꯃꯤꯒꯤ ꯃꯔꯜ ꯇꯣꯟꯗꯅ ꯏꯪꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯅ ꯁꯨꯠ ꯇꯧꯅꯗꯨꯅ ꯂꯩꯕꯗꯨꯗ ꯒꯣꯄꯥꯜꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯄ꯭ꯔꯞ ꯊꯣꯔꯛꯂꯤ ꯃꯈꯨꯠꯇ ꯁꯦꯜ ꯈꯔ ꯈꯖꯤꯛ ꯄꯥꯏꯖꯕ ꯑꯣꯏꯕꯅ ꯒꯣꯄꯥꯜꯗꯨ ꯂꯩꯀꯥꯏꯒꯤ ꯌꯨ ꯌꯣꯟꯐꯝ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ ꯏꯇꯩꯃ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯄꯤꯕꯤꯔꯣ ꯆꯥꯅꯕꯗꯨꯁꯨ ꯈꯔ ꯌꯥꯝꯍꯟꯕꯤꯔꯣ ꯍꯣꯏ ꯕꯨꯡꯉꯣ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯨꯀꯣ ꯀꯩꯁꯨ ꯀꯨꯏꯔꯣꯏ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤ ꯃꯤꯁꯨ ꯈꯔ ꯆꯤꯟꯕ ꯍꯣꯏ ꯏꯇꯩꯃ ꯑꯩ ꯉꯥꯏꯖꯒꯦ ꯒꯣꯄꯥꯜ ꯃꯃꯤꯠ ꯀꯣꯏꯑꯣꯠ ꯑꯣꯠꯇꯨꯅ ꯄꯣꯠꯐꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯀꯣꯏꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯍꯥꯏꯒꯨꯝꯗꯅ ꯃꯤ ꯑꯣꯟꯊꯣꯛꯅ ꯆꯤꯜꯂꯤ ꯃꯤ ꯀ꯭ꯔꯤꯛ ꯏꯅꯩ ꯄꯣꯠ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯈ꯭ꯔꯒ ꯁꯦꯜ ꯊꯥꯗꯔꯝꯂꯒ ꯆꯠꯅꯈꯤꯕꯁꯨ ꯌꯥꯎꯏ ꯃꯗꯨ ꯎꯕꯗ ꯒꯣꯄꯥꯜ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯌꯨ ꯌꯣꯟꯕꯁꯤꯁꯨ ꯁꯦꯜ ꯑꯣꯟꯊꯣꯛꯅꯗꯤ ꯇꯥꯜꯂꯝꯒꯅꯤꯗ ꯉꯁꯤ ꯅꯨꯃꯤꯠꯁꯤ ꯈꯛꯇ ꯆꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤ ꯉꯍꯥꯟꯈꯩꯁꯨ ꯆꯤꯜꯂꯝꯒꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯣꯏꯒꯤ ꯄꯣꯠꯐꯝ ꯐꯝꯃꯤꯕ ꯏꯇꯩꯃꯁꯤꯡꯁꯦ ꯁꯦꯜꯗꯤ ꯑꯣꯟꯊꯣꯛꯅ ꯇꯥꯜꯂꯝꯃꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯌꯨ ꯊꯛꯇꯕ ꯀꯅꯥꯕꯨ ꯂꯩꯒꯦ ꯅꯨꯄꯥ ꯈꯨꯗꯤꯡ ꯌꯨ ꯂꯣꯏꯅ ꯊꯛꯅꯔꯤ ꯏꯃꯨꯡ ꯑꯃꯗ ꯅꯨꯄꯥ ꯑꯅꯤ ꯂꯩꯔꯗꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯅꯨꯡꯇꯤꯒꯤ ꯌꯨ ꯊꯛꯄꯗ ꯁꯦꯜ ꯀꯌꯥꯅꯣ ꯌꯨ ꯌꯣꯟꯕꯤ ꯏꯇꯩꯃꯁꯤꯅ ꯐꯪꯉꯝꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯤ ꯂꯝꯕꯤ ꯃꯄꯥꯜꯒ ꯑꯣꯏꯕꯅꯤꯅ ꯑꯇꯣꯞꯄ ꯊꯪꯅꯕ ꯈꯨꯜꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯌꯨ ꯂꯩꯕ ꯂꯥꯛꯂꯤꯅꯤꯗꯣ ꯅꯣꯡꯃꯗ ꯃꯤ 500-600 ꯍꯦꯟꯅ ꯆꯠꯂꯝꯒꯅꯤ ꯈꯪꯉꯤꯅꯦ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯅꯨꯄꯤꯗ ꯌꯨ ꯌꯣꯟꯅꯕ ꯋꯥ ꯍꯧꯗꯣꯛꯂꯒꯦ ꯑꯁꯨꯝꯅ ꯒꯣꯄꯥꯜꯗꯨ ꯏꯇꯩꯃꯒꯤ ꯌꯨ ꯌꯣꯟꯐꯝꯗꯨꯗꯒꯤ ꯃꯥꯒꯤ ꯊꯛꯐꯝ ꯊꯣꯛꯄ ꯌꯨ ꯈꯔ ꯊꯛꯂꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯁꯤꯡꯒ ꯃꯃꯥ ꯏꯕꯦꯝꯃ ꯀꯨꯃꯥꯔꯤꯒꯗꯤ ꯆꯥꯛ ꯆꯥꯊꯣꯛꯂꯝꯂꯤ ꯒꯣꯄꯥꯜ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤ ꯀꯨꯃꯥꯔꯤꯒ ꯃꯆꯥꯅꯨꯄꯥ ꯊꯧꯅꯥꯒ ꯀꯧꯊꯣꯛꯂꯝꯃꯤ ꯍꯩ ꯃꯃꯥ ꯊꯧꯅꯥ ꯅꯣꯏ ꯑꯅꯤꯕꯨ ꯇꯥꯕ꯭ꯔꯣ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯋꯥ ꯑꯃ ꯈꯟꯅꯗꯕ ꯌꯥꯗ꯭ꯔꯦꯅꯦ ꯀꯔꯤ ꯑꯔꯨꯕ ꯋꯥ ꯂꯩꯔꯒꯦ ꯑꯩꯒꯤ ꯄꯥꯕꯨꯡ ꯀꯔꯤ ꯍꯥꯏꯒꯦ ꯍꯩ ꯐꯝꯃꯨ ꯋꯥ ꯈꯟꯅꯁꯤ ꯑꯩꯈꯣꯏꯁꯤ
ꯂꯩꯀꯥꯏꯁꯤꯗ ꯕꯥꯃꯣꯟ ꯑꯣꯏꯅ ꯃꯈꯣꯏꯅ ꯊꯝꯕꯅꯤ꯫ ꯊꯥꯏꯅ ꯑꯗꯨꯉꯩ ꯂꯩꯀꯥꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯕꯥꯃꯣꯟꯗ ꯁꯤꯗꯥ ꯊꯤꯟꯕ ꯂꯥꯛꯄꯁꯨ ꯇꯣꯏꯅ ꯂꯥꯛꯄꯤꯗ꯭ꯔꯤ꯫ ꯂꯩꯀꯥꯏꯁꯤꯒꯤ ꯂꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯇꯧꯕꯗꯁꯨ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯁꯦꯜ ꯄꯨꯔꯨꯏ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯅꯦꯛꯄꯤꯔꯛꯇ꯭ꯔꯤ꯫ ꯃꯤꯒꯤ ꯁꯦꯜ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯧꯐꯝ ꯐꯥꯎꯕ ꯌꯣꯜꯂꯤꯗꯅ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯗꯨ ꯑꯃꯨꯛ ꯍꯟꯖꯤꯟꯗꯕ ꯌꯥꯗꯦ꯫ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯣꯟꯈꯤꯕ ꯂꯧꯐꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯗꯕ ꯌꯥꯗꯦꯅꯦꯍꯦ꯫ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯦ ꯏꯆꯥꯅꯨꯄꯥꯒ ꯑꯩꯒ ꯀꯨꯞꯅ ꯈꯟꯅꯕ ꯂꯣꯏꯔꯕꯅꯤ꯫ ꯃꯣꯏ ꯑꯩꯒ ꯆꯥꯛ ꯆꯥꯊꯣꯛꯄꯤꯅꯕ ꯇꯧꯔꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯋꯥꯗꯅ ꯁꯦꯜ ꯇꯥꯟꯕ ꯌꯥꯕ ꯃꯑꯣꯡ ꯑꯗꯨꯅꯤꯅꯦ꯫ ꯌꯦꯡꯉꯣꯏ, ꯑꯩꯁꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯏꯇꯩꯃ ꯊꯕꯥꯒꯤ ꯌꯨ ꯌꯣꯟꯐꯝ ꯑꯗꯨꯗ ꯆꯪꯂꯒ ꯃꯍꯤ ꯌꯥꯎꯝ ꯑꯃꯅꯤ ꯊꯛꯂꯨꯕꯅꯤ꯫ ꯏꯃꯩ, ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯤꯟꯕ ꯃꯤꯁꯤꯗꯤ ꯀꯩꯗ ꯍꯪꯉꯨꯔꯅꯤ? ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯩ꯫ ꯉꯁꯤ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯄꯣꯠꯐꯝꯗꯨꯗ ꯃꯤ ꯆꯤꯜꯂꯤꯕꯁꯤ ꯌꯦꯡꯉꯨꯗꯅ ꯃꯌꯥꯝꯅ ꯇꯥꯜꯂꯝꯒꯗꯕ ꯁꯦꯜꯗꯣ ꯑꯗꯨꯅ ꯀꯥꯟꯅꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯌꯨ ꯌꯣꯜꯂꯒ ꯁꯦꯜ ꯇꯥꯟꯗꯕ ꯌꯥꯗꯕꯅꯤꯅꯦꯍꯦ꯫ ꯇꯥꯅꯤꯡꯗꯦꯗ ꯃꯣꯏ ꯑꯩꯒ ꯏꯆꯥꯅꯨꯄꯥꯁꯤꯅ ꯌꯨ ꯈꯔ ꯊꯛꯂꯨꯕꯒꯤ ꯂꯩꯀꯥꯏꯁꯤꯅ ꯑꯩꯈꯣꯏꯕꯨ ꯍꯨ ꯇꯔꯦꯠꯃꯨꯛ ꯈꯥꯔꯕ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯅ ꯌꯨꯒ ꯑꯃꯨꯛ ꯌꯣꯟꯁꯤꯜꯂꯗꯤ ꯀꯔꯤꯅꯣ ꯇꯧꯗꯣꯏꯕ ꯀꯨꯝꯍꯩ ꯑꯁꯤꯕꯣ? ꯂꯩꯀꯥꯏꯒꯤ ꯁꯤꯟꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯕ ꯌꯦꯡꯕꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯧꯅ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯕ ꯉꯝꯃꯣꯏꯀꯣ꯫ ꯊꯧꯅꯥꯅ, ꯃꯥ, ꯂꯩꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯆꯥꯛ ꯊꯛꯄ ꯅꯠꯇꯦꯗ꯫ ꯃꯣꯏ ꯀꯤꯗꯨꯅ ꯁꯨꯝ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯗꯣꯏꯅꯣ? ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯑꯩꯗꯤ ꯌꯥꯅꯤꯡꯉꯤ꯫ ꯂꯩꯀꯥꯏꯁꯤꯒꯤ ꯇꯣꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝꯗꯣ ꯁꯤꯡꯗꯣꯛꯈꯤꯕꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯣꯏꯒ ꯃꯔꯤ ꯇꯠꯅꯔꯁꯨ ꯌꯥꯔꯤ꯫ ꯃꯣꯏꯗꯒꯤ ꯃꯄꯥꯜ ꯇꯥꯡꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨꯗꯪ ꯃꯌꯥꯝꯗ ꯎꯠꯇꯕ ꯌꯥꯗꯦ꯫ ꯅꯣꯏꯅ ꯍꯥꯏꯔꯤꯁꯤꯅ ꯐꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ꯫ ꯇꯧꯕꯗꯤ ꯕꯥꯃꯣꯟ ꯏꯃꯨꯡꯗ ꯄꯣꯛꯂꯝꯕ ꯑꯩꯈꯣꯏꯁꯤ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯇꯧꯅꯤꯗꯅ꯫ ꯑꯗꯨ ꯁꯨꯝ ꯈꯜꯂ ꯂꯩꯔꯗꯤ ꯌꯥꯔꯣꯏꯗꯩꯃ꯫ ꯀꯥꯟꯅꯗꯦ ꯃꯃꯥ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯍꯦꯟꯅ ꯇꯣꯡꯖꯒꯅꯤꯀꯣ꯫ ꯃꯤꯒꯤ ꯁꯦꯜꯁꯤꯡꯗꯨꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯛ ꯇꯣꯛꯂꯒ ꯂꯣꯏꯅ ꯁꯤꯡꯗꯣꯛꯂꯨꯒꯗꯕꯅꯤ꯫ ꯃꯤꯒꯤ ꯃꯔꯜ ꯁꯤꯡꯕꯗ ꯅꯨꯡꯗꯥꯡ ꯍꯥꯏꯕ ꯂꯩꯇꯦ, ꯑꯃ ꯍꯥꯏꯕ ꯂꯩꯇꯦ꯫ ꯍꯣꯏ ꯍꯣꯏ ꯑꯩꯒ ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯣ꯫ ꯆꯥꯔꯒꯦ, ꯀꯗꯥꯏꯅ ꯊꯥꯡꯗꯣꯔꯛꯂꯣ? ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥ ꯃꯄꯥ ꯃꯆꯥ ꯋꯥ ꯈꯟꯅꯔꯤ꯫ ꯅꯨꯡꯗꯥꯡ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯃꯤꯒꯤ ꯄꯨꯔꯨꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯁꯤꯡꯗꯣꯛꯂꯨꯔꯤ꯫ ꯁꯦꯜ ꯁꯤꯡꯗꯣꯛꯈꯤꯕꯗꯒꯤꯗꯤ ꯃꯁꯥꯗꯨ ꯈꯪꯌꯥꯡ ꯌꯥꯡꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯏꯀꯥꯟ ꯀꯥꯟꯅꯗꯦ ꯊꯪꯅꯕ ꯅꯨꯃꯤꯠꯇꯨꯗ ꯒꯣꯄꯥꯜꯒ ꯊꯧꯅꯥꯒ ꯃꯄꯥ ꯃꯆꯥꯗꯨ ꯂꯝꯕꯤ ꯃꯄꯥꯟ ꯑꯗꯨꯗ ꯄꯣꯠꯐꯝ ꯑꯃ ꯁꯥꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯌꯨꯔꯥꯏ ꯆꯨꯔꯝꯕ ꯊꯧꯅꯥꯅ ꯑꯗꯨꯝꯅ ꯃꯃꯥ ꯃꯄꯥꯒꯤ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯊꯧꯅꯥ, ꯍꯣꯏꯅꯦ, ꯑꯗꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯗꯤ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣꯁꯦ꯫ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯗ ꯅꯪꯅꯁꯨ ꯑꯗꯨꯝꯅ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯂꯩꯀꯥꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯅꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯅꯨꯡꯁꯤꯔꯣꯏꯗ꯭ꯔꯥ? ꯊꯧꯅꯥ ꯈꯨꯝꯗꯦ, ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯌꯦꯛꯇꯨꯅ ꯊꯝꯃꯤ꯫ ꯅꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯦꯊꯒꯗꯕ ꯊꯧꯅꯥ ꯅꯠꯇꯦꯗ꯫ ꯅꯈꯣꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯩ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯦ ꯍꯥꯏꯕꯗꯨꯅ ꯇꯁꯦꯡꯅ ꯆꯨꯝꯂꯝꯕ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯅꯃꯨꯛ ꯅꯈꯣꯏꯒꯤ ꯅꯥꯛꯇꯛꯇ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯧꯅꯥ ꯅꯤꯁꯥ ꯀꯧꯕ ꯅꯤꯁꯥꯁꯤ ꯃꯌꯥꯗ ꯀꯛ ꯊꯦꯡꯗꯅ ꯂꯩꯔꯛꯈꯤ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯕꯥꯃꯣꯟꯒꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯂꯝꯕꯤ ꯃꯄꯥꯟ ꯑꯗꯨꯗ ꯑꯆꯧꯕ ꯄꯣꯠꯐꯝ ꯑꯃ ꯁꯥꯗꯨꯅ ꯌꯨ ꯑꯃꯗꯤ ꯑꯇꯩ ꯌꯨꯒ ꯆꯥꯅꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯣꯟꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯤ꯫ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯑꯁꯦꯡꯕ ꯊꯣꯛꯂꯤ꯫ ꯌꯨ ꯌꯣꯟꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯃꯈꯣꯏꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯅꯩ꯫ ꯁꯦꯜ ꯌꯥꯝꯅ ꯊꯣꯛꯄ, ꯁꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯟꯕ ꯅꯨꯡꯉꯥꯏꯕ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯄꯥꯜꯂꯝꯃꯤ꯫ ꯍꯥꯟꯅ ꯌꯥꯝꯅ ꯂꯥꯏꯔꯔꯝꯕꯗꯒꯤ ꯈꯪꯍꯧꯗ ꯑꯇꯦꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯨꯅ ꯁꯦꯜ ꯈꯪꯄꯥꯏ ꯄꯥꯏꯔꯛꯄꯗꯨꯗ ꯃꯆꯥꯅꯨꯄꯥ ꯊꯧꯅꯥꯗꯨ ꯈꯔ ꯃꯉꯛ ꯍꯥꯏꯒꯠꯂꯤ, ꯃꯤ ꯎꯁꯤꯠꯇꯦ꯫ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯃꯣꯏꯒꯨꯝꯅ ꯁꯦꯜ ꯄꯥꯏꯕ ꯃꯤꯑꯣꯏ ꯂꯩꯇ꯭ꯔꯕꯒꯨꯝ ꯈꯜꯂꯤ꯫ ꯅꯣꯡꯃꯗꯤ ꯊꯧꯅꯥꯗꯨ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗꯨꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯠ ꯌꯣꯜꯂꯤꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯄꯣꯠ ꯆꯩ ꯑꯄꯠꯄ ꯈꯔ ꯌꯥꯎꯔꯤꯕꯗꯨ ꯎꯕꯗ ꯊꯧꯅꯥꯅ ꯃꯤ ꯈꯔ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯕꯣꯛꯁꯤꯕꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯋꯥꯈꯜꯒ ꯆꯣꯏꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯄꯣꯠ ꯑꯄꯠꯄ ꯃꯌꯥꯝꯁꯤ ꯌꯣꯜꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯄꯠꯂꯦ ꯈꯪꯉꯗꯤ ꯂꯪꯊꯣꯛꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ? ꯀꯅꯥꯅꯕꯨ ꯁꯦꯜ ꯄꯤꯔꯒ ꯂꯩꯅꯤꯡꯗꯣꯏꯅꯣ? ꯑꯕꯣꯛꯁꯤ ꯍꯟꯗꯛ ꯁꯦꯜꯒ ꯈꯔ ꯄꯥꯏꯗꯕꯁꯤꯗ ꯁꯤꯒꯤ ꯑꯄꯠꯄ ꯈꯔꯁꯤ ꯌꯣꯟꯊꯣꯛꯂꯗꯤ ꯄꯣꯠ ꯂꯧꯅꯕ ꯁꯦꯂꯦꯞ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯕꯅꯤꯅꯦꯍꯦ꯫ ꯀꯥꯏꯗꯩꯅꯣꯗ, ꯑꯕꯣꯛꯀꯤ ꯋꯥꯈꯜꯗꯨꯗꯤ ꯀꯩꯅꯣꯝ ꯇꯧꯏ꯫ ꯑꯕꯣꯛꯀꯤ ꯅꯆꯥꯗꯨꯁꯨ ꯑꯝꯇ ꯂꯩꯇꯕ ꯃꯣꯏꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯔꯒ ꯁꯦꯜꯄꯣꯠ ꯑꯣꯏꯌꯨ ꯌꯥꯗ꯭ꯔꯣ? ꯑꯩꯗꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯀ ꯂꯩꯕꯅꯤ꯫ ꯏꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯑꯗꯣ ꯐꯔꯁꯤ, ꯑꯕꯣꯛꯀꯤ ꯑꯄꯠꯇꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯣ ꯈꯔ ꯌꯣꯝꯕꯤꯔꯣ꯫ ꯁꯦ ꯏꯕꯨꯡꯉꯣ, ꯁꯤꯗ ꯂꯩꯔꯤ꯫ ꯍꯅꯨꯕꯤꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡ ꯑꯇꯣꯞꯄ ꯄꯣꯠꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯧ ꯃꯤꯌꯥꯏ ꯆꯠꯂꯕꯤ ꯑꯃꯈꯛꯅ ꯄꯣꯠ ꯌꯣꯜꯂꯝꯃꯤ꯫ ꯅꯥꯀꯟꯗꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯝꯂꯒ
ꯃꯃꯥꯒꯤ ꯀꯩ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯕ ꯇꯧꯔꯤ꯫ ꯏꯇꯩꯃꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯌꯨꯝꯗ ꯊꯝꯂꯝꯕ ꯌꯥꯗ꯭ꯔꯣ? ꯄꯠꯐꯝꯁꯤꯗ ꯄꯨꯊꯣꯔꯛꯇꯨꯅ ꯑꯉꯥꯡꯁꯦ ꯃꯥꯡꯕ ꯇꯥꯔꯤꯅꯦ꯫ ꯏꯕꯨꯡꯉꯣ, ꯉꯝꯅꯕ ꯍꯥꯏꯗꯨ ꯇꯥꯔꯦ꯫ ꯉꯝꯅꯕ ꯍꯥꯏꯕꯗꯣ ꯍꯥꯏꯒꯅꯨꯅꯦ ꯏꯇꯩꯃ꯫ ꯑꯉꯥꯡ ꯑꯃꯗ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯥꯛꯍꯟꯕ, ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯍꯟꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥꯗꯨꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤꯅꯤ꯫ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯉꯥꯡꯁꯤꯕꯨ ꯀꯩꯊꯦꯜꯗ ꯄꯨꯊꯣꯛꯄ ꯇꯝꯂꯕꯗꯤ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯀꯔꯤꯅꯣ ꯃꯥꯅ ꯑꯣꯏꯔꯛꯇꯣꯏꯁꯦ? ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯩꯅ ꯀꯩꯊꯦꯜꯗ ꯄꯨꯔꯛꯂꯤꯕꯁꯤ ꯏꯆꯥꯁꯦ ꯃꯥꯡꯍꯟꯒꯦ, ꯅꯤꯁꯥ ꯆꯥꯕ ꯇꯝꯕꯤꯒꯦ ꯍꯥꯏꯅ ꯄꯨꯊꯣꯔꯛꯄ ꯅꯠꯇꯦꯗ꯫ ꯑꯗꯨꯕꯨꯗꯤ ꯅꯠꯇꯦ ꯈꯛ, ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤꯅ ꯌꯦꯡꯕꯗ ꯐꯖꯗꯦꯗꯅ꯫ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯏꯆꯥꯁꯦ ꯄꯨꯊꯣꯔꯛꯂꯒ ꯁꯤꯗ ꯄꯣꯠꯐꯝ ꯐꯝꯕꯁꯤꯗ ꯅꯣꯡꯃꯇ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯗꯅ ꯀꯣꯇꯤ ꯊꯤꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ꯫ ꯅꯪꯅ ꯑꯍꯥꯟꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯏꯆꯥꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ, ꯃꯔꯝ ꯃꯣꯛꯏ ꯉꯥꯛꯇꯅꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯅꯣꯏꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯁꯥꯎꯔꯗꯤ꯫ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯊꯣꯛꯈ꯭ꯔꯦ ꯊꯧꯅ꯫ ꯃꯁꯥꯗꯨ ꯐꯜꯂꯒ ꯃꯨꯛꯂꯒ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯆꯍꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯁꯨ ꯍꯥꯊꯨ ꯇꯧꯅ ꯃꯈꯣꯏ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯊꯦꯡꯖꯤꯟꯅꯩ꯫ ꯅꯨꯄꯥꯗꯨꯅ ꯏꯕꯨꯡꯉꯣ, ꯁꯣꯛꯄ꯭ꯔꯥ? ꯅꯪ ꯈꯨꯔꯥꯁꯤ ꯎꯍꯧꯗ꯭ꯔꯤꯅꯦꯍꯦ, ꯑꯊꯨꯕ ꯑꯃꯒꯤ ꯆꯦꯟꯊꯣꯔꯛꯄꯗꯨꯗ꯫ ꯍꯦꯔꯥ, ꯈꯨꯔꯥꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤꯗ꯫ ꯂꯝꯕꯤ ꯆꯠꯄꯕꯨ ꯑꯗꯨꯃꯥꯏ ꯀꯅꯥ ꯆꯠꯅꯒꯦ? ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯥꯛꯂꯤꯁꯤ ꯎꯗ꯭ꯔꯣ? ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ? ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯕꯨꯡꯉꯣ? ꯃꯤꯕꯨ ꯊꯦꯡꯖꯤꯟꯒꯦ ꯌꯥꯎꯅ ꯍꯦꯛꯇ ꯊꯦꯡꯖꯤꯟꯒꯗ꯭ꯔꯣ? ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣꯗꯨꯅꯦ, ꯁꯣꯏꯈꯤꯕꯅꯦ ꯍꯥꯏꯔꯦꯗꯅ꯫ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯨꯅꯦ꯫ ꯅꯪꯁꯦ ꯑꯩꯈꯣꯏꯅ ꯄꯣꯛꯄ ꯌꯥꯔꯤꯕ ꯑꯉꯥꯡꯅꯤꯅꯦꯍꯦ꯫ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯈꯨꯔꯥꯒꯤꯁꯦ? ꯅꯪ ꯁꯦꯜ ꯀꯌꯥ ꯄꯤꯌꯨꯒꯦ? ꯅꯪ ꯑꯃ ꯂꯩꯔꯒ ꯁꯤꯖꯤꯟꯅꯕꯗꯤ ꯑꯣꯏꯅꯥꯒꯤ ꯊꯕꯛꯅꯤꯅꯦꯍꯦ꯫ ꯍꯣꯏ, ꯉꯔꯥꯡ ꯅꯍꯥꯟꯗ ꯌꯨ ꯌꯣꯜꯂꯒ ꯁꯦꯜ ꯈꯔ ꯄꯥꯏꯔꯒ ꯅꯪꯉꯛ ꯍꯥꯏꯒꯠꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯅꯪꯒꯤꯁꯦ꯫ ꯌꯨ ꯌꯣꯜꯂꯦ, ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯅꯪꯁꯨ ꯅꯊꯤꯕꯣꯡ ꯌꯨꯗꯣ ꯑꯩꯈꯣꯏꯗꯒꯤ ꯊꯛꯄ ꯂꯥꯛꯂꯤꯗꯨꯗꯤ꯫ ꯌꯨꯗꯣ ꯍꯨ ꯍꯥꯞꯆꯤꯜꯂꯒ ꯄꯤꯊꯛꯂꯒ ꯍꯥꯠꯇꯣꯛꯔꯣ ꯅꯪ ꯍꯧꯖꯤꯛ, ꯍꯥ? ꯌꯦꯡꯉꯨꯅꯦ, ꯉꯔꯥꯡ ꯅꯍꯥꯟ ꯃꯃꯤꯠꯇ ꯁꯦꯜ ꯈꯔ ꯎꯕꯗ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯈꯨꯔꯥ, ꯀꯥ ꯍꯦꯟꯅꯗꯤ ꯄꯪꯃꯨꯛ ꯃꯨꯛꯅꯒꯨꯝꯁꯤꯗ꯫ ꯑꯩꯈꯣꯏꯁꯨ ꯇꯧꯕ ꯉꯝꯕ ꯃꯤꯅꯤꯅꯦ꯫ ꯀꯩ ꯀꯥꯟꯗꯕꯗ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯧꯅ ꯁꯛ ꯀꯥꯞꯅ ꯆꯠꯈꯤ꯫ ꯊꯧꯅꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃꯗꯤ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯗꯕ, ꯊꯛ-ꯈꯥ ꯅꯥꯏꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯂꯩꯀꯥꯏ ꯑꯗꯨꯗ, ꯈꯨꯜ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯁꯥꯎꯕꯁꯨ ꯌꯥꯝꯅ ꯁꯥꯎꯅꯗꯨꯅ ꯑꯆꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ, ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯊꯣꯛꯂꯔꯤ꯫ ꯊꯧꯅꯥꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯈꯛ ꯐꯨꯔꯝꯃꯤ ꯍꯥꯏꯅ ꯋꯥꯊꯣꯛ ꯑꯃ ꯆꯥꯎꯅ ꯊꯣꯛꯂꯤ꯫ ꯕꯥꯃꯣꯟꯒꯤ ꯏꯃꯨꯡ ꯑꯗꯨꯁꯨ, ꯑꯍꯜ ꯑꯗꯨꯒꯤ ꯏꯃꯨꯡ ꯑꯗꯨꯁꯨ, ꯏꯃꯨꯡ ꯑꯅꯤꯗꯨ ꯄꯨꯟꯅ ꯀꯧꯊꯣꯛꯇꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯋꯥꯌꯦꯜ ꯁꯪꯗ ꯇꯤꯜꯂꯔꯤ꯫ ꯋꯥꯌꯦꯜ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯍꯪꯉꯤ ꯊꯧꯅꯥꯗ, ꯊꯧꯅꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯍꯜ ꯑꯁꯤꯗ ꯈꯨꯠ ꯊꯥꯔꯝꯂꯤꯕꯁꯦ? ꯑꯍꯜꯁꯤꯅ ꯀꯌꯥꯝ ꯀꯥꯏꯕ ꯊꯕꯛ ꯇꯧꯔꯝꯂꯦ? ꯊꯧꯅꯥꯅ, ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛ ꯀꯩꯊꯦꯜꯗ ꯊꯣꯛꯄꯗ ꯑꯍꯜꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯑꯆꯣꯏꯕ ꯀꯥꯏꯒꯦ ꯍꯥꯏꯅ ꯁꯦꯜ ꯃꯄꯨꯝ ꯑꯃ ꯄꯤꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯄꯤꯔꯛꯈꯤꯕ ꯁꯦꯜ ꯃꯄꯨꯝ ꯑꯗꯨꯗꯤ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯏꯇꯨꯝ ꯀꯣꯏꯅ ꯏꯟꯅꯔꯛꯈꯤ꯫ ꯑꯗꯨꯒꯤ ꯁꯥꯎꯅꯤꯡꯗꯅ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯕꯅꯤ, ꯅꯥꯍꯤ ꯇꯥꯔꯒ ꯈꯣꯡꯕꯥꯜꯗ ꯇꯥꯁꯤꯜꯍꯧꯕꯅꯤ꯫ ꯑꯍꯜꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯦꯜ ꯃꯄꯨꯝ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩ, ꯁꯦꯒꯥꯏꯕ ꯅꯠꯇꯦ, ꯃꯇꯥꯏꯁꯤꯗ ꯈꯖꯤꯛꯈꯛ ꯃꯃꯤ ꯇꯥꯕꯅꯤ꯫ ꯑꯩꯅ ꯏꯕꯨꯡꯉꯣꯗ ꯀꯣꯏꯅ ꯏꯟꯅꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯒ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯥꯅ ꯑꯩ ꯐꯨꯔꯝꯕꯅꯤ꯫ ꯑꯗꯣ ꯑꯍꯜꯕꯨ ꯑꯗꯨꯒꯤ ꯁꯦꯜꯗꯣ ꯅꯠꯇ꯭ꯔꯗꯤ ꯑꯇꯣꯞꯄ ꯁꯦꯜ ꯑꯃꯠꯇ ꯄꯥꯏꯖꯗ꯭ꯔꯕ꯭ꯔꯣ? ꯅꯃꯥꯏꯗꯨ ꯏꯀꯥꯏꯒꯤꯗꯦ ꯍꯥꯏꯗꯤ ꯁꯦꯜ ꯁꯦꯒꯥꯏꯕꯗꯨ ꯑꯃ ꯄꯥꯏꯁꯤꯜꯂꯒ ꯃꯤꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯗꯣ꯫ ꯋꯥꯌꯦꯜ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯊꯧꯅꯥ, ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯀꯔꯤꯅꯣ? ꯅꯊꯛꯀꯤ ꯑꯍꯜꯗ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯤ ꯈꯪꯗꯕ ꯅꯪꯕꯨ ꯑꯁꯦꯡꯕ ꯕꯥꯃꯣꯟ ꯃꯆꯥꯔꯣ? ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯕꯥꯃꯣꯟ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯤꯅꯕ, ꯃꯤꯀꯨꯞ ꯈꯨꯗꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯖꯥꯇꯤꯅꯤꯅꯦꯍꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯨꯝꯕ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯕꯥꯃꯣꯟ ꯃꯆꯥ ꯑꯃꯅ ꯑꯇꯩ ꯆꯨꯝꯅ ꯆꯠꯆꯕ ꯕꯥꯃꯣꯟꯁꯤꯡꯕꯨ ꯂꯩꯈꯥ ꯇꯥꯅ ꯆꯤꯡꯊꯕ ꯁꯛꯇꯣꯔꯤ꯫ ꯑꯩꯒꯤ ꯒꯣꯄꯥꯜ, ꯏꯆꯥ ꯅꯨꯄꯥꯁꯤꯕꯨ ꯀꯩꯅꯣ ꯌꯨꯝꯗꯒ ꯀꯔꯤꯝꯇ ꯋꯥꯔꯛꯄꯤꯗ꯭ꯔꯕ꯭ꯔꯣ? ꯒꯣꯄꯥꯜꯅ, ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ꯫ ꯇꯟꯖꯥꯗꯨꯗ ꯋꯥꯌꯦꯜ ꯁꯪ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯑꯁꯨꯝꯅ ꯅꯤꯝꯐꯨ ꯉꯥꯡꯅꯔꯛꯂꯝꯃꯤ꯫ ꯌꯨ ꯌꯣꯟꯕ ꯕꯥꯃꯣꯟ ꯏꯃꯨꯡꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯣꯏꯅꯣ? ꯃꯤ ꯈ꯭ꯋꯥꯏ ꯕꯥꯃꯣꯟ ꯏꯃꯨꯡꯒ ꯃꯥꯟꯅꯗꯦ, ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯒ ꯐꯗꯧꯅꯤ꯫ ꯑꯗꯨꯅꯤ ꯃꯣꯏꯒꯤ ꯈꯟꯕꯗ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯖꯕꯅ꯫ ꯋꯥꯌꯦꯜ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯒꯣꯄꯥꯜ, ꯑꯩ ꯋꯥꯐꯝ ꯑꯃꯁꯨ ꯍꯧꯗꯣꯛꯆꯒꯦ꯫ ꯕꯥꯃꯣꯟꯗꯤ ꯕꯥꯃꯣꯟ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯕꯤꯌꯨ꯫ ꯂꯩꯀꯥꯏꯁꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ, ꯗꯦꯕ ꯀꯔꯃ ꯑꯃ ꯇꯧꯕꯗ ꯑꯩꯒ꯭ꯌꯥ ꯍꯣꯏꯅ ꯃꯥꯏꯄꯨꯅꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯑꯁꯨꯛ ꯁꯦꯡꯂꯕ, ꯐꯤꯗꯝꯅꯐꯝ ꯑꯣꯏꯔꯕ ꯕꯥꯃꯣꯟ ꯍꯥꯏꯔꯤꯕ ꯃꯤꯡꯊꯣꯜ ꯑꯁꯦ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜ ꯍꯣꯏꯒꯤ ꯏꯃꯨꯡꯅ ꯃꯥꯡꯊꯣꯛꯄꯤꯒꯅꯨ꯫ ꯑꯩꯒ꯭ꯌꯥꯁꯨ ꯂꯝ ꯀꯣꯏꯅ ꯆꯠꯂꯕ ꯃꯤꯁꯛ ꯑꯃꯅꯤ, ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯀꯔꯝꯕ ꯃꯐꯝꯗ ꯀꯔꯝꯕ ꯕꯥꯃꯣꯟꯗ ꯌꯨ ꯌꯣꯟꯅꯕꯒꯦ꯫ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯄ ꯑꯗꯨꯗ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜꯁꯨ ꯀꯨꯃꯥꯔꯤꯁꯨ ꯃꯃꯥꯏ ꯅꯣꯟꯈꯠꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯉꯛ ꯌꯥꯝꯅ ꯍꯥꯏꯒꯠꯄ ꯊꯧꯅꯥꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯤ꯫ ꯋꯥꯌꯦꯜ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯒ꯭ꯌꯥ ꯒꯣꯄꯥꯜꯅ ꯑꯔꯣꯏꯕ ꯋꯥ ꯑꯃ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯃꯇꯨꯡ ꯌꯨ ꯌꯣꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯑꯩꯈꯣꯏꯁꯨ ꯑꯇꯣꯞꯄ ꯈꯔ ꯅꯥꯛꯄꯨ ꯇꯥꯕ, ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯒꯗꯕ
ꯕꯥꯃꯣꯟ ꯑꯃ ꯑꯣꯏꯅ ꯈꯜꯂꯒ ꯃꯐꯝꯁꯤꯗ ꯂꯩꯍꯜꯂꯒꯦ꯫ ꯊꯧꯅꯥꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤꯅꯤ, ꯌꯨꯝꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯣꯛꯄꯅꯤ, ꯑꯗꯨꯅ ꯂꯩꯀꯥꯏꯅ ꯇꯥꯟꯕꯒꯤ ꯍꯛ ꯂꯩꯇꯦ꯫ ꯀꯔꯤꯒꯤ ꯂꯩꯇꯅꯤ? ꯅꯣꯏꯅ ꯂꯩꯔꯤꯕ ꯂꯝ ꯁꯔꯨꯛ ꯑꯗꯣ ꯂꯩꯀꯥꯏꯁꯤꯅ ꯅꯣꯏꯗ ꯀꯠꯄꯅꯤꯅꯦ, ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯔꯒ ꯂꯩꯌꯨ ꯍꯥꯏꯅ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯌꯨ ꯌꯣꯟꯕ ꯇꯣꯛꯂꯒꯗꯤ ꯌꯨꯝꯐꯝ ꯁꯔꯨꯛ ꯑꯗꯨꯗ ꯂꯩꯕ ꯌꯥꯒꯅꯤ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯒꯣꯄꯥꯜꯅ ꯃꯌꯥꯝꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯃꯌꯥꯝ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯅ ꯌꯥꯗꯕ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯖꯔꯔꯣꯏ꯫ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯟꯕꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯌꯨ ꯑꯃꯨꯛ ꯍꯟꯅ ꯌꯣꯟꯖꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯒꯣꯄꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯀꯨꯃꯥꯔꯤꯅ ꯃꯌꯥꯝꯗ ꯈꯨꯔꯨꯝꯗꯦꯗ ꯈꯥꯛꯄ ꯃꯈꯩ ꯍꯥꯏꯖꯔꯕꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯒꯣꯄꯥꯜꯒꯤ ꯏꯃꯨꯡ ꯌꯨ ꯌꯣꯟꯈꯤꯗ꯭ꯔꯦ꯫ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯗꯨꯅ ꯕꯥꯃꯣꯟ ꯑꯃ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯇꯧꯗꯨꯅ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯈꯤ꯫